ꯑꯍꯥꯟꯕꯃꯛꯇꯗ News Live Channel bu tabiriba puno ku ipungno kurumjari ngasi ingengi kulumdoini pamba August ki tang taru sagon senumiki rasi tarani oiba nungareba paujel ama phi sabi singidamak puduna laksari phi sabada changdraba yadraba taringa madi masa yamna ahongba mamalda offer pijari jerambadu supna tangi lupa satuk khatangda thadokjari motor machana lupa lisingani pirambadu hojik supnagi lupa lising amaga chatret khatangda thadokjari motor achobana lising ahum pirambadu supnagi hojik lupa lising aniga chawwa cycle gi tareng lisingani pirambaduna supnagi lupa lising amaga chawwa da yamna ahoma mamalda offer pijari Imphal area da leibagi oina home delivery available khudong chaba si lomina hausi amadi khudong chaba si lobina bagi damak ngasimak makhada pijariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiraktuna khudong chaba asi lomin hausi thogi apapata paknaba masu ayaba maike khanganjari ahambada mes rasi yogi khawina rasi ngasi ingengi kulumdoini pamba August ki tang taruk sagon senumiki mes rasi gi phone khawina rasi wakhan thokpana khantharaga pangba thabak sing kanagani paung nungaiba tagani sikhang khangba irang pubadi yengnaba sakhutgani ngasi su kanabana hengani thabak thorom mai pangna sangsingani hakjang nungaigani afaba wakhanda khangani paknaba masuna komla masu aduga paknaba maikeina mamang maikei paknai leisa pakhangi oina ningjaba thungani thawni polam lei angoba amadi seng amuka hana mes rasigi paknaba masu amadi paknaba maikei khanganjari mes rasigi paknaba masu si komla masu paknai aduga paknaba maikeina mamang maikei paknai leisa pakhangi oina ningjaba thungani thawni polam lei angoba amadi seng mathangda bisarasi ngasi ingengi kulumdoini pamba August ki tang taruk sagon senumiki bisarasi gi phone khangminarasi lan thum mayeng tagani hiram khudingda khudong chadaba hengani pungning langtaknaba kanaba phangdaba matam mangbata oiba numini khudaki warep lobada kaiba leiroi ariba marup mapangi mateng loba kanagani asawba loinarabadi naran mangani paknaba masuna asangba masu aduga paknaba maikeina makha natraga santhong maikei paknai leisa pakhangi oina ningba mapa charoi thawni polam lei napu amadi kismis amuka hana bisarasagi paknaba masu amadi maikei khanganjari asangba masu paknai aduga paknaba maikeina makha natraga santhong maikei paknai leisa pakhangi oina ningba mapa charoi thawni polam lei napu amadi kismis mathangda Mithun rasi ngasi ingengi kulumdoini pamba August ki tang taruk sagon senumiki Mithun rasi gi phone khangminarasi afaba nungaiba kanabatan hemba oiri pangthoningba thabak mai pakani marup mapang sagai nataina changani yeknabana khoisau hanba phangba yaba panba leigani tapthau nathak thongbai wa tarabadi thabak pangani mina ikai khumnabigani paknaba masuna hangkapa masu aduga paknaba maikeina maning maikei paknai leisa pakhangi oina yetnaramba pharani thawni polam lei asang amadi kismis amuka hana Mithun rasigi paknaba masu amadi maikei khanganjari paknaba masuna hangkapa masu paknai aduga paknaba maikeina maning maikei paknai leisa pakhangi oina yetnaramba pharani thawni polam lei asangba amadi kismis mathangda karkarasi ngasi ingengi kulumdoini pamba August ki tang taruk sagon jenumiki karkarasi ki phone khangminarasi yamna yaifariba daw yariba matamni pangthokningba pumba laina pangthokpa ngamgani nathak thongmarsu sambigani pungning hakjang yauna thau pangbagi mahai phangani ngaingamdaba amadi akhang ahi sarabadi apang tarni marukka wa tanaba phagani paknaba masuna angawa masu aduga paknaba maikeina awang natraga maning maikeini sa pakhangi oina laiba phagani thawni polam lei napu amadi kismis amuka hana kakarasi gi paknaba masu amadi maikei khanganjari paknaba masuna angawa masu paknai aduga paknaba maikeina awang natraga maning maikei paknai leisa pakhangi oina laiba phagani thawni polam lei napu amadi kismis
ꯃꯊꯪꯗ ꯁꯤꯡꯍꯥꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 3 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯐꯥꯎꯕ ꯗꯥꯎ ꯌꯥꯗꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯀꯌꯥ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯑꯣꯏꯈꯤꯅꯤ꯫ ꯌꯦꯛꯅꯕ ꯀꯟꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯑꯐꯥ ꯄꯨꯟꯅꯕ ꯂꯩꯔꯤ꯫ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯑꯃꯗꯤ ꯑꯁꯥ ꯆꯥꯎꯕ ꯃꯇꯥꯡ ꯆꯥꯗꯦ꯫ ꯅꯥꯏꯇꯣꯝ ꯑꯔꯨꯕ ꯋꯥ ꯇꯨꯛꯀꯅꯨ, ꯊꯕꯛꯇꯤ ꯄꯥꯡꯒꯅꯤ, ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯗꯨꯒ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯃꯁꯨꯡ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍꯥꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯗꯨꯒ ꯀꯣꯝꯂꯥ ꯃꯆꯨꯒ ꯄꯛꯅꯩ, ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 3 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯨꯗꯣꯡꯊꯤꯕ, ꯑꯃꯥꯡ ꯑꯇꯥ, ꯑꯁꯣꯛ ꯑꯄꯟ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯕꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯍꯩꯁꯤꯡꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯅꯆꯥꯛ ꯅꯔꯟꯇ ꯅꯠꯇꯅ ꯃꯤꯡꯆꯠꯁꯨ ꯐꯪꯖꯒꯅꯤ꯫ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯆꯒꯅꯤ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯒꯅꯤ, ꯈꯟꯊꯗꯅ ꯈꯨꯆꯥꯎ ꯊꯥꯕꯗꯤ ꯃꯥꯡꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯃꯗꯤ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯑꯃꯗꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨꯒ ꯀꯣꯝꯂꯥ ꯃꯆꯨꯒ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯑꯃꯗꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 3 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯈꯤꯅꯤ꯫ ꯁꯦꯟ ꯊꯨꯝ ꯐꯪꯕ, ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ, ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯕ ꯐꯪꯒꯅꯤ꯫ ꯂꯧꯁꯤꯡ ꯊꯣꯛꯅ ꯊꯧ ꯄꯥꯡꯕ ꯌꯥꯒꯅꯤ꯫ ꯅꯆꯥ ꯅꯅꯥꯏꯒꯤ ꯑꯐꯕ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ, ꯉꯥꯡ ꯁꯛꯄ ꯍꯩꯕ ꯑꯃꯗꯤ ꯃꯤꯆꯪ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 3 ꯂꯩꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯠꯂꯛꯄ, ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯒꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯅꯊꯛ ꯊꯣꯡꯕꯅ ꯌꯥꯝꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯄꯥꯝꯒꯅꯤ꯫ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯃꯇꯥꯡ ꯆꯥꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 3 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯈꯣꯡ ꯇꯧꯔꯨꯕ ꯁꯤꯜꯂꯨꯕ ꯊꯕꯛ ꯑꯃꯠꯇ ꯃꯄꯥ ꯆꯨꯝꯈꯤꯔꯣꯏ꯫ ꯑꯋꯥ ꯑꯅꯥ ꯂꯩꯔꯤꯕ ꯑꯄꯟꯕ ꯄꯨꯝꯕ ꯍꯌꯦꯡꯗꯒꯤ ꯀꯣꯛꯂꯒꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯄꯪꯂꯛꯄ ꯅꯠꯇꯅ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯒꯅꯨ꯫ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯈꯨꯗꯣꯡ ꯊꯤꯒꯅꯤ꯫ ꯅꯣꯡꯂꯨꯛꯅ ꯆꯠꯆꯕ ꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯑꯁꯥꯎꯕꯅ ꯃꯥꯡꯍꯟꯖꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯙꯅꯨ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯑꯁꯥꯎꯕꯅ ꯃꯥꯡꯍꯟꯖꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 3 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯕ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯕ, ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯕ, ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯍꯦꯟꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯂꯥꯟꯅ ꯐꯤꯔꯦꯞ ꯂꯧꯔꯕꯗꯤ ꯃꯥꯡꯖꯒꯅꯤ꯫ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯅ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯆꯣꯛꯀꯅꯤ꯫ ꯀꯤꯗꯕꯅ ꯑꯣꯏꯖꯕꯗꯤ ꯐꯪꯒꯅꯤ꯫
naran kharasu tansinba ngamgani paknaba masuna higong masu aduga paknaba maikei na makha maikei pangnei leisa pakhangi oibana laibak leite ingthau thoni polam lei asangma amadi kismis amuka hana makara sigi paknaba masu amadi maikei khanganjari paknaba masu na higong masu aduga paknaba maikei na makha maikei ni leisa pakhangi oina laibak leite ingthau thoni polam lei asangma amadi kismis mathangda kumbarasi ngasi ingengi kulumdoi ni pamba August ki tang taru sagonje numiki kumbarasi ki phone khangminarasi ngasi su afaba numit oikhini mai pangna ingthau pangthokpa ngamba leitengi pochai phangba nupa nupi motina ba piri ningba thungani laiba kharadi phagani thausadaba thiba humba kandaba lauksing chawgi poktak laudrabadi kiba pokpadi leigani paknaba masu na ngangnai neba masu aduga paknaba maikei na mamang maikei pangnei leisa pakhangi oina mai pakani thoni polam leihiko amuka hana kumbarasi gi paknaba masu amani maikei khanganjari nganglai neba masu aduga paknaba maikei na mamang maikei pangnei leisa pakhangi oina mai pakani thoni polam leihiko mathangda minarasi ngasi ingengi kunga humdoi ni pamba August ki tang taruk sagonje numiki minarasi ki phone khangminarasi lanthom mayeng taba thoina khanjiludaba maram singna thabak thoromda kaiba apanba oihanba migi thajaba mayeng taba piri siksinbiu hanadagi panglakpa nataba anawa thoromda yaurunu miwa laudaba anam tandaba irang pudabana mangba yaba kayadi kangani paknaba masu na sangbana masu paknei aduga paknaba maikei na mamang maikei paknei leisa pakhangi oibana nasaki da khalabadi fararoi thawni polam lei napo amadi kismis amuka na minarasi gi paknaba masu amadi maikei khanganjari paknaba masu na minarasi gi sangbana masu paknei aduga paknaba maikei na mamang maikei paknei leisa pakhangi oibana nasagi da khalabadi faroi thawni polam lei napo amadi kismis Bijariba matusing asi sada set inbada natraga lumal oina sinnabada kanaba phangbigani amadi hairiba maikei sing asi masigi oina chathok gachin tawbada oijaba oithakpa khudung chaba numit maikei oigani matang sida ngasi ingengi kungo humdoi ni pamba August ki tang taruk sagonje numiki rasi 12 gi apha phata paknaba masu paknaba maikei khanganjaba loisinjari loisilakpada miyambu amuka hana khurumjari